ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯌꯥꯒꯤ ꯁꯪ ꯑꯃꯗꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯈꯣꯏ ꯑꯅꯤꯗ ꯇꯔꯛ ꯇꯔꯛ ꯂꯩꯃꯤꯟꯅꯖꯩ, ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯃꯤꯟꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯥꯂꯦꯝꯅ ꯁꯤꯡ ꯀꯟꯅ ꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯏꯆꯟꯅ ꯏꯪꯈꯣꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠ ꯈꯔ ꯊꯥꯗꯧꯒꯤ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯁꯤꯡ ꯈꯥꯏꯅ ꯈꯥꯏꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯊꯥꯗꯣꯏ ꯇꯧꯏꯗꯨꯕꯣ? ꯍꯧꯕ ꯍꯧꯒꯗꯣꯔꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯀꯔꯤ ꯄꯥꯝꯕꯤ ꯊꯥꯒꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ?" "ꯍꯣ, ꯈꯥꯃꯦꯟ ꯈꯔ ꯊꯥꯖꯤꯟꯒꯦ ꯇꯧꯕꯅꯤ, ꯎ ꯃꯣꯔꯣꯛ ꯈꯔꯒ꯫ ꯐꯩꯗꯣꯝ ꯑꯅꯤꯁꯦ ꯍꯥꯡꯂꯒ ꯂꯩꯔꯦ, ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ꯫ ꯁꯤ ꯊꯥꯖꯤꯜꯂꯕꯗꯤ ꯍꯌꯦꯡ ꯄꯥꯜꯂꯛꯂꯒ ꯌꯨꯝꯒꯤ ꯃꯇꯦꯡꯁꯨ ꯑꯣꯏꯅꯗꯣꯏꯅꯤ, ꯈꯪꯉꯕꯣ?" "ꯊꯥꯖꯤꯜꯂꯨ ꯊꯥꯖꯤꯜꯂꯨ, ꯑꯩꯒꯤ ꯅꯨꯄꯤ ꯊꯕꯛ ꯐꯕꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡꯗ ꯍꯣꯠꯅꯧ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯆꯥ ꯃꯃꯧ ꯆꯩꯕꯗ ꯅꯪꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯍꯥꯏꯅꯔꯕꯅꯤ." ꯑꯩꯗꯤ ꯃꯗꯨ ꯇꯥꯕꯗ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯕ ꯌꯥꯎꯏ꯫ "ꯏꯁ, ꯌꯥꯝ ꯍꯥꯏꯖꯤꯟꯅꯅꯨꯗ, ꯃꯤꯅ ꯇꯥꯔꯒ ꯏꯀꯥꯏꯖꯩ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯁꯨꯝ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯥꯅ ꯇꯥꯟꯗ꯭ꯔꯗꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ?" ꯃꯥꯂꯦꯝ ꯁꯤꯡ ꯈꯥꯏꯔꯝꯕꯗꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯊꯝꯂꯒ ꯏꯆꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗꯒꯤ ꯌꯥꯝ ꯋꯥꯔꯦ, ꯅꯁꯛ ꯅꯁꯨꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯉꯣꯟꯗ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯂꯩꯔꯛꯄꯗꯒꯤꯅꯤꯀꯣ." "ꯏꯁ, ꯌꯥꯔꯦꯍꯦ, ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯁꯦ, ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯅꯨꯡꯁꯤꯅꯕꯗꯨꯅꯤ ꯃꯔꯨꯗꯤ꯫ ꯁꯦꯜ ꯇꯥꯟꯕ ꯌꯥꯏ, ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯐꯤꯕꯝ ꯍꯣꯡꯂꯤꯕꯁꯤꯗꯤ ꯃꯤ ꯏꯆꯥ ꯌꯥꯎꯔꯛꯄꯒꯤꯅꯤ꯫ ꯁꯤꯗꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅꯤ, ꯅꯨꯄꯤꯁꯤꯡ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯑꯉꯥꯡꯕꯨ ꯌꯥꯎꯔꯕꯗꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯂꯣꯏꯅ ꯍꯣꯡꯅꯕꯅꯤ꯫ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯈꯔꯅꯕꯨ ꯐꯖꯅ ꯃꯁꯥꯒꯤ ꯐꯤꯕꯝ ꯁꯦꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯗ꯫ ꯉꯁꯤ ꯑꯩꯈꯣꯏꯅꯤꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯕꯁꯦ, ꯑꯁꯤꯅ ꯄꯦꯟꯖꯔꯦ ꯑꯩꯒꯤꯗꯤ꯫ ꯑꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯁꯨ ꯄꯥꯝꯗꯦ꯫ ꯀꯩꯗꯧꯔꯨꯅꯤ, ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ? ꯑꯗꯨꯒ ꯃꯃꯤꯠ ꯉꯥꯎꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯑꯁꯤꯒꯨꯝꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯅ ꯈꯟꯖꯕꯁꯦ ꯃꯁꯤꯗꯤ ꯊꯨꯡꯍꯟꯕꯤꯅꯤ." "ꯑꯁꯦꯡꯕꯩꯔꯅꯤ? ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯂꯩꯕꯗ ꯇꯁꯦꯡꯅ ꯄꯦꯜꯂꯕ꯭ꯔꯅꯤ? ꯃꯤ ꯑꯇꯩ ꯅꯨꯄꯤꯁꯤꯡꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛꯇ ꯑꯌꯥꯝꯕꯅ ꯉꯥꯎꯅꯩ, ꯉꯥꯎꯅꯒꯜꯂꯤꯁꯨ ꯍꯥꯏ꯫ ꯅꯪ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯗꯕ꯭ꯔꯅꯦ?" "ꯍꯣ, ꯄꯥꯝꯖꯗꯦ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗ ꯑꯃꯠꯇ ꯀꯜꯂꯛꯇꯦ꯫ ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯅꯤ ꯍꯣꯠꯅꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯔꯛꯄ, ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ꯫ ꯅꯠꯇ꯭ꯔꯅꯤ ꯕꯨꯡꯉꯣ ꯃꯆꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯒ꯭ꯌꯥꯟꯁꯨ ꯇꯥꯗ꯭ꯔꯤꯕ ꯅꯆꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤꯕ? ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯅꯥꯔꯅꯤ, ꯑꯩ ꯑꯃꯨꯛ ꯇꯧꯕꯤꯒꯦ, ꯅꯪꯅ ꯊꯥꯗꯧꯔꯤꯕ ꯃꯐꯝꯗꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯗꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯤ꯫ ꯏꯆꯜ ꯑꯃꯗꯤ ꯃꯥꯂꯦꯝ, ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯁꯤꯡ ꯈꯥꯏꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯄꯨꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯆꯜ ꯊꯕꯛ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯃꯥꯒꯤ ꯑꯁꯪꯕ ꯃꯇꯝꯗ ꯐꯅꯦꯛ ꯂꯣꯟꯕꯁꯨ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ, ꯏꯆꯜꯒꯨꯝꯕ ꯀꯠꯊꯣꯛꯄꯗ ꯃꯁꯔꯨꯛ ꯑꯣꯏꯖꯔꯕꯤ ꯅꯣꯡꯃꯇ ꯑꯁꯤ ꯋꯥꯠꯂꯤ ꯑꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯀꯠꯂꯨꯗ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯊꯑꯣꯏꯅ ꯑꯣꯟꯁꯤꯟꯕꯤꯗ꯭ꯔꯕ ꯅꯨꯄꯤꯁꯤꯡꯗꯤ ꯏꯆꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯋꯥ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯄꯨꯔꯅꯤꯃꯥ ꯕꯣꯔꯥ ꯁꯥꯕ ꯈꯔ ꯄꯨꯔꯒ ꯏꯆꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯏꯆꯟ, ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯑꯩ ꯂꯥꯛꯏꯌꯦ." "ꯍꯩꯃ, ꯅꯪꯒꯤ ꯊꯕꯛ ꯈꯨꯐꯁꯤꯗꯤꯀꯣ, ꯅꯈꯣꯏꯗ ꯂꯥꯛꯄ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯖꯩꯌꯦꯗꯣ ꯇꯧꯗꯣꯔꯦ꯫ ꯊꯕꯛ ꯂꯩꯇꯕ ꯇꯥꯔꯦ ꯑꯩꯁꯦ꯫ ꯑꯗꯣ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯏ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯅꯦ."
Ichal momonta noklaga leiba chinbaududagi nokphet tawraga hairei. Haima, ichia, kaidoba yetoino nao, phaksri ekta phamo, ichia. Aisu ithanta angang leibada nungai phamga khangdeda thabak mangam chatteba. Aigi nupa haira thabak adum chathokpanina ichik yeksi. Aduga ikhoi swaisisu miyam taba leikai oidabanina chingyaga oisile hena sikre. Isi oina sumaina hek lakpibasina aidi nungairibani. Aina chathokpasu kaya tawdrabanina. Ho adune adumaina khra hairoba. Adu oidi ikaidridana iso. Haima, isi nangang thorakpasima phazaibo. Nangdi loina eksen thungba makai haizille. Angang su oiri nangdi. Loina mak nangna haitaba leite. Nupagi thabaksu nangna dum tawthokani. Nupigi su adu makai. Nathauna na marol ama leiriba. Angang ni haizabagi wani. Aikhoi gadi nangna tangkai ama henna haikre. Lekai sida nangina tawtamzau asidani hainariba. Is hekta haizale isisu kadai. Bora haida as hauni he. Ini tharugi dagi mali da isegise. Mani man. Mangonagi natrabadi haute chaningde. Ado angangdi. Tummi iche. Magi amani khakpirage. Aduga khoini sarasi. Hoi. As khangde re isani bema. Nangi naraibaksi. Oizaningi aidi. Sel pai haibadu mangairi. Nongmada ipuroibagi minungsi phangkhijraba. Mamit ngauba nupi awu pam nupase laiminabada nungai khijraba zan. Laita laira zarabasu nushinana laiminabado aduni hena pami aidi. Aigi punsise ipuroibaga harau nokminadana magi minungsi haibadumak suphang phangjadrabani. Je khangdeda isu yam tali. Mamit ngauba nupi da sopa nupase karigumba aigi nupasina adumna tawramlabadi ai mawa hatpa phangamgani je aidi iche gumna khangduna leibasu ngamoi. Khangdre chalibem aina phana hairuragasu kari watlhali sil kari watlhali aidana hekta ngangakan adubu makoina khangdre nupi oibina pamjabase sialdagi mapuroibagi minungsi mapuroibagi nungshibaduni haiba makoina di khangdre adunan aigi wakhalse pothapam khangdaduna nangi nakta hek chelaibasi laoiche adum lao ado semdokpada yaroidaba oiradi gyan tadri iche kaya haigadabano asumna hainaringai thongalomdagi malem makuta karino mapaiduna changlai. Jan nangna pama singjudo ngasidi leitare ibani chara phajanu wantharasi. Haima je punima su lakpirame pareda aina chingju hauba leirabani masigi singju si ekhoi isana thawai thana sajarisi ngasidi isi sumau yengbikro adudi ai hapna na patra lawuki je sigi singju se na chimthi haini hakruzan ngasidi phajana satharasi. Hoi ibungo malem nang si uthona phakreda ko nang ni jalbu nungsibiba luna tawbibasi uiraga nupa singse nang dawna loina tawrabadi imung manil nairoidabani haidana khalibani adubu nachi khoigi laibaktadi tamlamdramal adunane ichedi nangsi thakibani aidanati leikai asigi mipum khudingmakna nangbu thagatnaribani nakhoinigi matau tamjaningai ni hainaribani. Hoije aidi laiminaradi arai leita thidana nushi sanana laiminani ijalsu aibu nushibigidamak mayum thadoktu aigi nakse laklibu aduga aina kamaina mabaluna tawbiroi aina nungaina thamba ngambasu oidre mana hena aigi nakta leiraga wazaribu adubu magi machinsidagi nongmata ware haidana haidre masida aina mabu hena nushiribasi khangdrechi aigi punsise ichaga ichalgana loire khane aigidi ima paba leibasu nate leirabasu ai thanda tongana asumna leibase kuire hek yum palakpadagi makhoina haiba indi haidana adumak ikhoibu mafamsida lehelibasi. Ado nakhoini khanaganu ko asumna sum nushi janana layuko. Hoije ngambasu oizage phana sauningba leirabasu ai ijalda wakana nong daide maramdi masumi oibanina kanana khang aina ngangba numit amada phuk haugatuna mapamda satkibra haibasu aduna thokaningdaba thoktui sarukpudi ai karisu sauningba phaude maramsu leiteda saunabagi ichal imungdagi thoklai je se singju se ai hekta totlagi aduga borasi ga sarasi. Hoi totlo asumna makhoi ahum madu harau sami naram asumna nushi sanana harauna leminarakpana
ꯑꯉꯥꯡ ꯃꯆꯥꯗꯨꯁꯨ ꯆꯍꯤ 2 ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯁꯦꯜ ꯀꯟꯅ ꯇꯥꯟꯕꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯒ ꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯆꯜꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡꯅꯅꯤ꯫ ꯀꯨꯏꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯍꯧꯅꯁꯥ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯅꯗꯨꯅ ꯂꯥꯏꯊꯣꯛꯅꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯁꯤꯟꯊꯥꯅ ꯌꯥꯝꯕꯗꯔ ꯍꯥꯏꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤꯅꯤ ꯈꯪꯂꯒ ꯂꯩꯔꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯅꯣꯡꯃꯇ ꯊꯣꯏꯅ ꯃꯤꯒꯤ ꯑꯣꯏꯈꯤꯅꯤ ꯍꯥꯏꯕ ꯈꯟꯖꯤꯜꯂꯨꯗꯕꯒꯤꯔ ꯈꯪꯗꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯆꯜꯅ ꯃꯊꯧ ꯆꯤꯡꯖꯕ, ꯃꯉꯣꯟꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯔꯤꯗ ꯀꯌꯥ ꯅꯛꯂꯛꯇꯕꯗꯒꯤ ꯅꯨꯄꯥ ꯃꯍꯥꯛ ꯉꯁꯤꯗꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯥꯂꯦꯝ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ, ꯏꯇꯥꯎ, ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯁꯤꯀꯣ꯫ ꯑꯩꯈꯣꯏꯅ ꯊꯛꯂꯒ ꯏꯇꯥꯎꯅ ꯊꯛꯇꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ꯫ ꯄꯨꯜꯂꯗꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯈꯔꯁꯨ ꯌꯥꯎ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ, ꯑꯩ ꯄꯥꯏꯗ ꯇꯧꯕꯅꯤ, ꯋꯥꯔꯧꯅꯨ꯫ ꯅꯈꯣꯏ 3 ꯄꯥꯏꯔꯣ, ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯀꯌꯥꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯆꯧꯕꯅ, ꯑꯁ ꯀꯩꯅꯣ ꯏꯇꯥꯎ, ꯅꯨꯄꯥ ꯃꯥꯟꯗ ꯇꯧꯅꯨꯗ꯫ ꯁꯤꯝꯇꯪ ꯐꯠ ꯂꯥꯎꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯅꯦ ꯅꯃꯤꯠ ꯅꯅꯥꯗꯣ ꯈꯪꯁꯤꯡ ꯁꯤꯡꯗꯣꯏꯅꯦ ꯈꯪꯉꯕꯣ? ꯑꯁ ꯑꯩ ꯇꯜꯂꯤꯗ ꯏꯇꯥꯎ, ꯑꯩ ꯃꯊꯥ ꯁꯥꯕ ꯑꯃ ꯌꯥꯝ ꯇꯧꯔꯤꯕ꯫ ꯀꯔꯤ ꯃꯊꯥꯅꯣ ꯍꯥꯏꯁꯦ? ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯁꯦꯜ ꯇꯞ ꯇꯥꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯃꯊꯥ ꯑꯃꯨꯛ ꯁꯥꯔꯒꯦ? ꯑꯩꯈꯣꯏꯗꯣ ꯀꯣꯛ ꯍꯥꯏꯌꯨ ꯀꯩ, ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯈꯣꯏꯁꯨ꯫ ꯏꯇꯥꯎ, ꯁꯦꯜ ꯇꯥꯟꯃꯤꯟꯅꯕꯅ ꯈꯛ ꯄꯨꯟꯁꯤꯁꯦ ꯄꯨꯟꯁꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯀꯌꯥ ꯑꯣꯟꯁꯤꯜꯂꯛꯇꯕ ꯍꯥꯏꯕꯁꯦ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯦ? ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯧꯖꯤꯛꯄꯨ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯂꯤꯕꯗꯨ? ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯣꯏꯔꯝꯃꯕ? ꯀꯩꯗꯧꯔꯒꯦꯕ? ꯅꯆꯥ ꯌꯥꯎꯔꯤꯗꯨꯗꯤ? ꯑꯁ ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ, ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯀꯩ ꯅꯨꯄꯤꯅ ꯀꯦꯅ ꯃꯧꯅ ꯂꯩꯕꯗꯨ ꯄꯥꯝꯃꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯅ ꯍꯦꯟꯅ ꯅꯨꯄꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯕꯁꯦ ꯐꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯊꯕꯛ ꯁꯨꯔꯤꯅꯤ, ꯁꯦꯜ ꯇꯥꯜꯂꯤꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯃꯁꯝ ꯃꯅꯥ ꯍꯥꯠꯄꯣꯏ ꯍꯥꯠꯇꯕꯣꯏ ꯑꯉꯥꯡꯗꯨꯃꯒ ꯆꯃꯣꯠ ꯆꯃꯣꯠ ꯂꯩꯔꯝꯃꯗꯤ ꯀꯅꯥ ꯅꯨꯡꯉꯥꯏꯗꯧꯔꯤꯒꯦ? ꯅꯨꯄꯥꯅ ꯄꯥꯝꯕꯁꯤꯕꯨ ꯃꯁꯤꯔꯝ? ꯅꯈꯣꯏꯕꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗꯨꯗ ꯀꯔꯤ ꯐꯥꯎꯔꯛꯀꯗꯒꯦ? ꯆꯥꯎꯊꯣꯏꯅ, ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯏꯇꯥꯎꯒꯤꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯌꯦꯡꯕꯗ ꯇꯅꯥꯟ ꯇꯅꯥꯟꯕꯤ ꯅꯨꯄꯤ ꯄꯥꯝꯃꯛꯄꯩ ꯋꯥꯅꯤ, ꯍꯥꯏꯗꯤ ꯑꯅꯧꯕ ꯅꯨꯄꯤ ꯄꯥꯝꯃꯛꯄꯒꯤ ꯋꯥꯅꯤ꯫ ꯌꯨꯝꯒꯤ ꯅꯨꯄꯤ ꯈꯤꯖꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯦꯗꯅ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯅꯨꯄꯤ ꯉꯥꯛꯇꯅꯤ, ꯀꯣꯛ ꯑꯃ ꯀꯣꯏꯔ ꯂꯣꯏꯔꯦ ꯀꯩ? ꯃꯥꯂꯦꯝ ꯋꯥꯗꯣ ꯇꯥꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯩ ꯏꯇꯥꯎ, ꯑꯝꯇ ꯁꯤꯜꯂꯨ ꯀꯩꯗꯧꯒꯦ? ꯑꯩ ꯋꯥꯈꯜꯁꯦ ꯁꯨꯝ ꯕꯤꯕꯨꯂꯥ ꯆꯨꯁꯤꯜꯂꯦ ꯑꯩꯒꯤ ꯅꯨꯄꯤ ꯎꯕꯗ꯫ ꯄꯨꯟꯃꯤꯟꯅꯔꯨꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯥꯂꯦꯝꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯧ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯑꯃꯒ ꯎꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ, ꯏꯇꯥꯎ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯁꯤꯡꯗꯣ ꯀꯥꯎꯕ ꯌꯥꯗꯦꯀꯣ? ꯍꯦꯛ ꯀꯥꯎꯕꯗ ꯅꯪ ꯑꯗꯨꯝ ꯆꯩ꯫ ꯎꯍꯩ ꯋꯥꯇꯥꯗꯣ ꯈꯔ ꯇꯞꯅ ꯏꯪꯅ ꯉꯥꯡꯗꯅ ꯅꯨꯄꯤꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯈꯟꯖꯔꯛꯄ, ꯅꯨꯡꯁꯤꯖꯔꯛꯄ ꯁꯥꯒꯗꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅꯅꯦ, ꯁꯦꯜꯒꯗꯣ ꯎꯠꯁꯤꯟꯗꯅ ꯈꯔ ꯃꯃꯤꯠ ꯃꯃꯥꯏꯗꯣ ꯊꯛꯀꯠꯍꯟꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯔꯛꯀꯦ꯫ ꯃꯥꯕꯨꯗꯤ ꯑꯩꯉꯣꯟꯗ ꯏꯀꯦꯟꯅ ꯀꯦꯜꯍꯜꯂꯅꯤꯗ꯫ ꯑꯥꯗ ꯂꯩꯔꯤꯅꯤ ꯏꯇꯥꯎ, ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔ ꯃꯥꯜꯂꯦ꯫ ꯅꯪꯅ ꯁꯥꯎꯗꯅꯕ ꯈꯔ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯁꯥꯔꯨꯀꯣ꯫ ꯆꯪꯉꯨ ꯏꯇꯥꯎ, ꯆꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯍꯥꯛꯁꯨ ꯁꯛꯇꯁꯨꯗ ꯌꯥꯝꯅ ꯆꯪꯈꯣꯟꯕꯃꯛ ꯑꯣꯏꯔꯨꯗ꯭ꯔꯒꯁꯨ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯅ ꯅꯨꯄꯥꯕꯨ ꯁꯨꯝꯍꯠꯄ ꯉꯝꯍꯜꯂꯤ꯫ ꯃꯆꯤꯜꯗꯣ ꯉꯥꯡꯕ ꯁꯛꯄ ꯌꯥꯝꯅ ꯍꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯈꯥꯏꯅꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯡꯒ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯅꯤ꯫ ꯂꯩꯁꯅꯥ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯔꯤꯕ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯋꯥꯔꯕ꯭ꯔꯥ ꯑꯩꯕꯨ ꯉꯥꯏꯕꯗ? ꯋꯥꯕꯨꯗꯤ ꯋꯥꯔꯝꯃꯅꯤ, ꯑꯗꯣ ꯑꯩꯁꯨ ꯃꯤꯍꯨꯜꯁꯤ ꯁꯨꯗꯗꯅ ꯏꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯇꯅ ꯁꯨꯝ꯫ ꯂꯩꯁꯅꯥ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯇꯥꯗ ꯀꯩꯁꯨ ꯀꯨꯏꯕ ꯅꯠꯇ꯭ꯔꯤꯗ, ꯑꯩꯗꯤ ꯇꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯇꯥꯕꯗ ꯍꯦꯛꯇ ꯆꯦꯟꯖꯔꯛꯂꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯪꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯋꯥꯔꯕ ꯄꯨꯟꯁꯤꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯅꯥꯈꯩ ꯁꯦꯡꯅꯕꯅ ꯐꯕꯒꯨꯝ꯫ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯑꯩꯒꯤ ꯃꯇꯥꯡ, ꯅꯪꯒꯤ ꯃꯇꯥꯡ? ꯑꯩꯗꯤ
ꯏꯄꯨꯔꯣꯏꯕꯒ ꯋꯥ ꯑꯝꯇ ꯉꯥꯡꯅꯗ꯭ꯔꯤ ꯏꯄꯥꯝꯗ ꯂꯩꯔꯤꯕꯁꯦ ꯏꯅꯤꯡ ꯏꯈꯥ ꯇꯝꯅꯅꯤ ꯑꯗꯨꯕꯨ ꯇꯥꯗꯒꯤꯗꯣ ꯌꯨꯝꯗ ꯏꯆꯦ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤꯗꯣ ꯑꯗꯨꯅ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄ ꯊꯋꯥꯏꯁꯦ ꯋꯥꯗꯕ ꯉꯝꯗꯦ ꯃꯥꯂꯦꯝ ꯂꯩꯁꯅꯥꯒꯤ ꯃꯁꯥ ꯁꯥꯌꯦꯡ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯃꯥꯒꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯌꯥꯝꯅ ꯀꯜꯂꯛꯅꯩ ꯍꯥꯏꯅ ꯍꯥꯏꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯦ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯑꯗꯣ ꯂꯩꯀꯥꯏꯗꯤ ꯑꯃꯠꯇꯅꯤꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯕꯤꯅꯤ ꯑꯩꯈꯣꯏꯅꯤꯕꯨ ꯑꯩꯕꯨ ꯂꯝꯆꯠ ꯆꯨꯝꯗꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯒꯗ꯭ꯔꯥ ꯑꯩ ꯈꯜꯂꯨꯕꯗ ꯀꯤꯖꯩ ꯑꯉꯥꯎꯕꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯕꯗꯤ ꯅꯪ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯀꯩꯗꯧꯕꯩ ꯈꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯔꯦꯡꯕꯥꯟꯗ ꯉꯥꯊꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯂꯣꯟꯅ ꯎꯅꯗꯨꯅ ꯅꯨꯡꯁꯤ ꯃꯔꯤ ꯍꯦꯟꯒꯠꯅ ꯆꯦꯠꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯏꯆꯜ ꯀꯔꯤꯁꯨ ꯈꯪꯗꯦ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯃꯍꯥꯛꯁꯨ ꯅꯣꯡꯃꯇ ꯏꯃꯨꯡꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯁꯛꯐꯝ ꯀꯥꯏꯗꯅ ꯎꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯑꯗꯨ ꯐꯣꯡꯗꯣꯛꯂꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯆꯜ ꯑꯃꯝꯕꯗꯨꯗ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜꯗ ꯑꯉꯥꯡ ꯃꯆꯥꯗꯨꯁꯨ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯇꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯉꯥꯡ ꯃꯆꯥꯁꯤ ꯐꯃꯨꯡꯗ ꯐꯖꯅ ꯇꯨꯝꯍꯟꯕ ꯌꯥꯗ꯭ꯔꯣ ꯐꯛꯁꯦ ꯇꯨꯝꯍꯜꯂꯤꯁꯤꯕꯣ ꯅꯥꯔꯛꯅꯕ ꯇꯧꯔꯤꯔꯣ ꯅꯥꯔꯒꯅꯦ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯦꯀꯣ ꯅꯥꯔꯛꯇꯅꯕ ꯍꯣꯠꯅꯖꯧ ꯏꯆꯜ ꯃꯄꯨꯔꯣꯏꯕꯒꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯉꯥꯡꯗꯕꯗꯨꯗ ꯉꯁꯤ ꯉꯥꯡꯂꯛꯄꯁꯤꯗ ꯏꯉꯛ ꯉꯛꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯐꯃꯨꯡꯗ ꯂꯧꯈꯠꯇꯨꯅ ꯁꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯩ ꯆꯥꯛ ꯄꯨꯊꯣꯔꯛꯂꯒꯦ ꯆꯥꯛ ꯆꯥꯔꯒꯦꯔꯥ ꯑꯩ ꯃꯄꯥꯟꯗꯒꯤ ꯆꯥꯁꯤꯜꯂꯛꯏ ꯆꯥꯅꯤꯡꯗ꯭ꯔꯦ ꯁꯦꯝꯃꯨꯔꯅꯨ ꯍꯩꯃꯥ ꯑꯩꯗꯤ ꯃꯈꯣꯏ ꯇꯥꯗꯅ ꯆꯥꯒꯅꯤ ꯍꯥꯏꯗꯅ ꯇꯥꯗꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯊꯣꯡꯗꯨꯅ ꯂꯥꯡꯂꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯆꯥꯕꯤꯌꯨ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯣ ꯅꯪ ꯅꯥꯔꯤꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯥꯎꯁꯤꯅꯤꯅꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯐꯃꯨꯡ ꯆꯪꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯏꯆꯜ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯂꯩꯍꯧꯏ ꯀꯩꯅꯣꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯇꯧ ꯃꯥꯒꯤꯁꯦ ꯃꯤꯒ ꯁꯥꯎꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯖꯥꯠꯅꯣ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯣꯡꯃꯗ ꯑꯁꯨꯝꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯐꯔꯦ ꯍꯌꯦꯡ ꯍꯪꯂꯒꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯦ ꯑꯩ ꯀꯩꯝꯇꯁꯨ ꯂꯥꯟꯗꯦ ꯃꯥꯅ ꯄꯥꯝꯗꯕꯁꯨ ꯑꯩ ꯇꯧꯗꯦ ꯐꯔꯦ ꯍꯌꯦꯡ ꯍꯪꯂꯒꯦ ꯑꯩ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯏꯆꯜ ꯃꯥꯒꯤ ꯐꯤ ꯂꯣꯟꯕꯗꯨ ꯃꯈꯥꯃꯨꯛ ꯂꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯐꯤ ꯂꯣꯜꯂꯝꯕꯗꯒꯤ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯐꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯆꯜ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯍꯧꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯉꯁꯤꯗꯤ ꯍꯧꯒꯠꯄ ꯌꯥꯝ ꯊꯦꯡꯉꯤꯅ ꯑꯩꯕꯨ ꯆꯪꯂꯒ ꯍꯧꯗꯣꯛꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯧꯗꯣꯛꯂꯨꯔꯒꯦ ꯑꯗꯨꯒ ꯉꯔꯥꯡ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯒꯦ ꯑꯁꯨꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯈꯣꯏ ꯇꯥꯗ ꯇꯥꯕ꯭ꯔോ ꯍꯧꯒꯠꯂꯣꯁꯦ ꯊꯦꯡꯉꯦ ꯄꯨꯡ ꯊꯦꯡꯉꯦꯕ ꯍꯧꯒꯠꯂꯣꯁꯦ ꯑꯁ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯍꯩꯃꯥ ꯑꯗꯨ ꯄꯨꯡ ꯊꯦꯡꯉꯦꯕ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ ꯊꯕꯛ ꯇꯥꯏ ꯂꯩ ꯆꯠꯀꯅꯤ ꯊꯕꯛꯇꯣ ꯑꯩ ꯁꯦꯜ ꯇꯥꯟꯒꯅꯤ ꯅꯪꯅ ꯑꯩꯁꯦ ꯌꯨꯝꯗ ꯏꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯦ ꯍꯥꯏꯗꯅ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯣꯏ ꯄꯥꯈꯠꯇꯅ ꯍꯧꯗꯣꯛꯄ ꯆꯪꯉꯩꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯁꯦꯜ ꯄꯨꯁꯤꯜꯂꯛꯀꯅꯤ ꯅꯪꯒꯤ ꯁꯦꯜ ꯋꯥꯠꯂꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯁꯥꯎꯅ ꯐꯃꯨꯡꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯏꯆꯜ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯋꯥꯈꯜ ꯑꯗꯨ ꯃꯪꯗꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯔꯛꯂꯝꯃꯤ ꯀꯩꯅꯣ ꯃꯥꯅ ꯉꯁꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯅꯠꯇꯦ ꯑꯩꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕꯒꯦ ꯀꯔꯤꯒꯤꯅꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯤꯕꯖꯥꯠꯅꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯩꯕꯨ ꯇꯥ ꯆꯥꯎꯊꯣꯏꯗ ꯑꯃꯨꯛꯇ ꯍꯪꯂꯨꯕꯅ ꯆꯨꯝꯂꯤꯗ꯭ꯔꯥ ꯃꯥꯒꯗꯤ ꯊꯕꯛ ꯅꯨꯡꯇꯤꯒꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯤ ꯑꯩ ꯍꯣꯔꯦꯟ ꯍꯦꯛꯇ ꯆꯠꯂꯒ ꯍꯪꯉꯨꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯏꯆꯜ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯆꯥꯎꯊꯣꯏ ꯃꯍꯥꯛꯁꯨ ꯏꯆꯜꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯈꯪꯂꯦ ꯏꯆꯜ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯕ
ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯆꯜ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯏꯆꯜ, ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯥꯏꯔꯤ ꯀꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯃꯥꯒ ꯑꯩꯒ ꯏꯇꯥꯎ ꯑꯆꯧꯕꯒ ꯑꯩꯈꯣꯏ ꯈꯔꯇꯅꯤ ꯈꯪꯕ, ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯥꯏꯔꯛꯏ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅꯔꯔꯣꯏ꯫ ꯑꯩꯅ ꯏꯆꯜꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯆꯜ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ, ꯃꯉꯛꯇꯃꯛ ꯅꯣꯝꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯆꯜ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯥ ꯄꯤꯛꯄꯗꯨ ꯌꯦꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯒꯠꯂꯛꯈꯤꯕ ꯑꯥꯁꯥ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯃꯤꯟꯅꯔꯛꯇꯨꯅ ꯈꯔ ꯈꯔ ꯅꯨꯡꯉꯥꯏꯕ ꯉꯝꯖꯔꯛꯄ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯌꯥꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯂꯦꯝꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯃꯥꯂꯦꯝꯗꯤ ꯂꯩꯁꯅꯥꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯍꯥꯛꯁꯨ ꯃꯥꯂꯦꯝꯗꯒꯤ ꯁꯦꯜ ꯂꯧꯕ ꯌꯥꯕ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯃꯥꯂꯦꯝ, ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯁꯤꯟꯗꯣꯏꯅꯣ? ꯑꯩꯗꯤ ꯉꯁꯤꯃꯛ ꯆꯠꯅꯤꯡꯉꯤ꯫ ꯑꯩꯕꯨ ꯄꯨꯕ ꯉꯝꯃꯣꯏꯗ꯭ꯔꯣ? ꯅꯪꯕꯨ ꯄꯨꯕꯒꯤ ꯋꯥꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯄꯨꯔꯒ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯕ, ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯅꯪ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯤꯕꯁꯦ꯫ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯅꯣꯡꯃꯒꯤ ꯎꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯌꯨꯝꯗ ꯍꯦꯛ ꯂꯩꯕꯒ ꯏꯁꯥꯁꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯤ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩ꯫ ꯑꯗꯣ ꯉꯁꯤ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒ ꯍꯣꯔꯦꯟ ꯏꯆꯦꯅ ꯑꯩꯕꯨ ꯆꯪꯍꯟꯕꯤꯔꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯍꯦꯔꯥ, ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ? ꯑꯗꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ, ꯃꯥꯒ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔ ꯂꯣꯏꯔꯦ꯫ ꯌꯥꯗ꯭ꯔꯒꯅ ꯃꯥ ꯃꯄꯥꯝꯗ ꯆꯠꯆꯈꯤꯁꯅꯤ꯫ ꯑꯁꯦꯡꯕꯩꯔꯣ? ꯑꯁ ꯇꯥ ꯃꯥꯂꯦꯝ, ꯅꯪꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯏ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯎꯖꯔꯤꯕꯁꯦ꯫ ꯑꯁꯦꯡꯕꯩ ꯉꯥꯎꯕ꯭ꯔꯅꯤ? ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯅꯨꯡꯁꯤꯕꯩ ꯋꯥꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ꯫ ꯉꯁꯤꯃꯛ ꯇꯥꯗꯒꯤ ꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯕ, ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅꯤꯒꯤ ꯄꯟꯊꯨꯡ ꯍꯥꯏꯕꯗꯣ ꯌꯧꯍꯜꯂꯁꯤ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯗꯨꯅ ꯃꯥꯂꯦꯝꯒꯤ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯆꯜꯗꯤ ꯉꯁꯥꯏꯗꯒꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯋꯥꯔꯝ ꯄꯨꯝꯕ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯒꯦ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯇꯨꯃꯤꯟ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯜ, ꯃꯥꯁꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯔꯗꯧꯅꯤ꯫ ꯑꯩꯅ ꯃꯥꯁꯦ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯉꯁꯤ ꯃꯥꯒꯩꯒ ꯌꯨꯝꯁꯤ ꯂꯥꯛꯑꯕꯅꯤ, ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯠꯅꯗ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯏꯁꯦ, ꯃꯐꯤ ꯑꯃꯇ ꯍꯣꯡꯍꯜꯂꯨ꯫ ꯏꯆꯜ ꯍꯧꯖꯤꯛꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯐꯅꯦꯛ ꯐꯤ ꯑꯃ ꯂꯩꯁꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯐꯤ ꯑꯗꯨ ꯍꯣꯡꯂꯗꯨꯅ ꯂꯩꯁꯅꯥ ꯃꯍꯥꯛꯁꯨ ꯃꯥꯂꯦꯝꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯆꯟ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯕꯨ ꯄꯝꯗꯨꯅ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯝꯂꯒ ꯃꯄꯥꯝ ꯇꯝꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯝ ꯌꯧꯔꯕꯗ ꯋꯥꯔꯝ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯔꯕ ꯃꯃꯥ ꯃꯄꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯂꯦꯝꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯐꯤ ꯀꯟꯕ ꯃꯈꯩ ꯁꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯟꯗꯨꯅ, ꯍꯩ ꯃꯥꯂꯦꯝ, ꯃꯥꯂꯦꯝ, ꯊꯣꯛꯂꯛꯎ ꯂꯥꯎ, ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ? ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯌꯥꯝ ꯇꯧꯕ ꯉꯝꯂꯤꯁꯦ꯫ ꯌꯥꯝ ꯉꯝꯃꯤꯗ꯫ ꯍꯩ, ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯏꯃꯥ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯀꯔꯤ ꯂꯩꯔꯒꯦ ꯏꯃꯥ? ꯏꯁ, ꯀꯔꯤ ꯂꯩꯔꯒꯦ ꯀꯥꯏꯅ? ꯅꯃꯥꯏꯗꯨ ꯀꯔꯥꯏꯗ ꯄꯥꯟꯒꯦꯅꯦ? ꯑꯩꯁꯤ ꯀꯅꯥꯅꯦꯅ ꯈꯜꯂꯤ? ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯅꯪ ꯈꯪꯅ ꯈꯪꯁꯤꯟꯅꯗꯦꯅꯦ? ꯀꯗꯥꯏ? ꯅꯨꯄꯤꯗꯨ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯧꯖꯤꯛꯃꯛ꯫ ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯗꯨꯅ ꯏꯟꯈꯤꯒꯦ ꯑꯩ꯫ ꯏꯃꯥ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ? ꯍꯩ ꯏꯕꯨꯡꯉꯣ, ꯅꯇꯥ ꯇꯧꯕ ꯂꯦꯞꯄꯣ, ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯐꯅ ꯅꯨꯡꯁꯤꯔꯝꯕꯅꯤ, ꯂꯥꯏꯔꯖꯔꯁꯨ ꯏꯆꯥꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ, ꯍꯣꯠꯅꯃꯤꯟꯅꯩ ꯈꯟꯗꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ, ꯅꯥꯇꯩ ꯆꯥꯗꯕ ꯃꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯗꯅ꯫ ꯀꯗꯥꯏ? ꯅꯨꯄꯤꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯅꯨꯄꯤ, ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯥ ꯅꯪ? ꯅꯪꯕꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗꯕ꯭ꯔꯣ? ꯏꯃꯥ, ꯋꯥꯗꯨ ꯇꯞꯅ ꯑꯝꯇ ꯉꯥꯡꯕꯤꯌꯨ꯫ ꯃꯥꯁꯤ ꯌꯨꯝꯁꯤꯒꯤ ꯃꯧ, ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥ꯫ ꯏꯟꯗꯨ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤ ꯇꯞꯅ ꯍꯥꯏꯕ? ꯏꯆꯥ ꯅꯨꯄꯤꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯠꯊꯣꯔꯛꯄ? ꯅꯪ ꯀꯔꯤꯒꯤ ꯀꯥꯎꯏ? ꯂꯨꯈꯥꯛ ꯀꯣꯝꯗꯒꯤ ꯏꯆꯥꯅ ꯆꯤꯡꯈꯠꯄꯤꯔꯛꯄ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯃꯤꯌꯥꯝꯒ ꯆꯥꯡ ꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯂꯛꯄꯁꯤꯗ, ꯁꯦꯜ ꯈꯔ ꯊꯣꯛꯂꯛꯄꯁꯤꯗ ꯅꯨꯄꯤ ꯑꯅꯤꯒꯁꯨ ꯂꯣꯟꯅꯤꯡꯉꯤꯌꯦ꯫ ꯉꯁꯤꯗꯤ ꯈꯪꯒꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯀꯧꯒꯦ, ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤ ꯀꯧꯔꯒ ꯋꯥꯔꯛꯍꯟꯒꯦ꯫ ꯈꯪꯅꯤꯗꯅ, ꯏꯟꯗꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯩꯀꯥꯏ, ꯁꯣꯝꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ꯫ ꯋꯥꯔꯛꯇꯕ ꯃꯆꯥꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯌꯨ꯫ ꯂꯩꯀꯥꯏ, ꯃꯌꯥꯝ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ꯫ ꯏꯟꯗꯨꯅ ꯈꯣꯜꯂꯥꯎ ꯊꯥꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯀꯧꯕꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯍꯩ ꯀꯩꯗꯧꯅꯔꯦ ꯍꯥꯏꯅꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯌꯨꯝꯗ ꯑꯣꯝꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯀꯔꯤ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯌꯦꯡꯉꯣ ꯃꯌꯥꯝ, ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯏꯆꯥ ꯅꯨꯄꯤꯒ
ꯃꯥꯒꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯅ ꯈꯔ ꯑꯗꯨꯛ ꯅꯨꯡꯉꯥꯏꯖꯔꯛꯄ ꯍꯧꯔꯛꯄꯁꯤꯗ ꯅꯨꯄꯤ ꯑꯁꯤ ꯌꯨꯝꯁꯤꯗ ꯑꯇꯣꯝꯕꯤ ꯑꯣꯏꯍꯜꯂꯅꯤ ꯍꯥꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯃꯌꯥꯝ ꯑꯁꯨꯛ ꯋꯥꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯒ ꯃꯥꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗꯣ ꯃꯃꯥꯏꯒꯤ ꯌꯨꯝꯗ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯒ ꯍꯜꯂꯛꯇꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯔꯝꯃꯨ ꯅꯨꯄꯥ ꯑꯃꯅ ꯑꯩ ꯃꯥꯂꯦꯝ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏ ꯂꯩꯇ ꯂꯥꯏꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯏꯆꯜꯒ ꯅꯈꯣꯏꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯎꯕꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯄꯦꯟꯖꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯁꯦꯜ ꯇꯥꯜꯂꯤ ꯁꯦꯜ ꯊꯣꯛꯂꯤ ꯈꯔ ꯑꯗꯨꯝ ꯃꯤꯌꯥꯝꯒ ꯂꯦꯡꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯂꯦ ꯍꯥꯏꯔꯀꯥꯟꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯄꯨꯔꯛꯄꯁꯤꯗꯤ ꯅꯪ ꯌꯥꯝ ꯂꯥꯟꯒꯅꯤ ꯅꯪ ꯅꯁꯥꯁꯦ ꯍꯥꯟꯅ ꯀꯃꯥꯏꯅ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡ ꯃꯌꯥꯝ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩ ꯅꯨꯄꯤꯁꯦ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯖꯔꯛꯄꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯤꯁꯤꯕꯨ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯀꯅꯥꯗꯅꯣ ꯅꯈꯥꯒꯤ ꯑꯉꯥꯡ ꯂꯩꯈꯣꯏꯁꯦ ꯍꯥ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯃꯆꯥꯁꯤꯗꯤ ꯅꯪ ꯍꯥꯟꯅ ꯀꯔꯝꯍꯥꯏꯅ ꯂꯩꯔꯝꯃꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯆꯥ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯕ ꯃꯈꯩ ꯃꯌꯥꯝꯅ ꯐꯖꯕ ꯐꯤ ꯁꯦꯠꯅꯅꯕ ꯑꯍꯥꯎꯕ ꯆꯥꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯥꯏꯗ ꯍꯥꯏꯗꯨꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯉꯁꯤ ꯀꯔꯤꯒꯤ ꯈꯪꯗꯦ ꯀꯔꯤꯒꯤ ꯀꯥꯎꯏ ꯍꯦ ꯅꯨꯄꯤ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯅꯣ ꯂꯣꯏꯅꯃꯛ ꯍꯥꯏꯌꯨ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥ ꯁꯤ ꯍꯥꯟꯅ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯒ ꯇꯥ ꯃꯥꯂꯦꯝꯒ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯖꯔꯛꯄꯅꯤ ꯃꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯀꯌꯥꯝꯅꯤ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟ ꯑꯁꯦ ꯅꯪ ꯅꯆꯤꯟꯗꯨ ꯊꯥꯖꯤꯜꯂꯨꯕ ꯍꯥ ꯅꯨꯄꯤꯅꯦ ꯀꯥꯏꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯤꯕꯁꯦ ꯀꯗꯥꯏꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯈꯟꯗꯦꯅꯦ ꯅꯪ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯪ ꯏꯟꯗꯨꯅ ꯌꯦꯡꯉꯨ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯔꯝꯃꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯦꯟꯗꯦ ꯉꯁꯤꯗꯤ ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯏꯆꯥ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯍꯜꯂꯦꯗꯅ ꯃꯥꯅ ꯑꯗꯨꯅ ꯃꯃꯥ ꯑꯩ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯅꯨꯄꯤ ꯅꯪ ꯁꯤꯗ ꯂꯥꯎ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯌꯨꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯌꯨ ꯑꯗꯨꯒ ꯅꯪ ꯂꯩꯁꯥꯕꯤ ꯑꯁꯦꯡꯕꯔ ꯃꯧꯔꯥ ꯍꯥꯏꯌꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯣ ꯂꯩꯁꯅꯥ ꯍꯟꯗꯛꯇꯤ ꯃꯌꯥꯝꯅ ꯀꯤꯍꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯄꯥꯈꯠꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯩ ꯑꯁꯦꯡꯕ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯍꯥꯏꯌꯨ ꯉꯁꯤ ꯅꯔꯣꯜ ꯆꯨꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯅꯪꯁꯨꯅꯤ ꯅꯨꯄꯤꯁꯤꯒ ꯍꯃꯨꯛ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯂꯝꯖꯥꯎꯗ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯑꯁꯦꯡꯕꯗꯣ ꯍꯦꯛ ꯍꯥꯏꯗ꯭ꯔꯕꯗꯤ ꯃꯌꯥꯝ ꯑꯩ ꯃꯧꯅꯤ ꯏꯆꯥ ꯑꯃꯁꯨ ꯂꯩꯖꯔꯦ ꯑꯩꯒ ꯇꯥ ꯃꯥꯂꯦꯝꯒ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯖꯔꯛꯄꯅꯤ ꯑꯩ ꯇꯥ ꯃꯥꯂꯦꯝ ꯍꯥꯟꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯅ ꯉꯁꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯦ ꯏꯁꯥꯅ ꯂꯧꯖꯕꯅꯤ ꯏꯟꯗꯨꯅ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯧ ꯃꯥꯅ ꯃꯆꯥ ꯂꯩꯔꯕ ꯃꯧ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯅꯤꯗꯣ ꯍꯥꯏꯗꯅ ꯂꯩꯕ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯂꯝꯆꯠ ꯆꯨꯝꯕꯤ ꯅꯨꯄꯤꯗꯤ ꯑꯣꯏꯔꯔꯣꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯣꯡꯒꯣꯏꯅꯔꯁꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯃꯅ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯉꯁꯤꯗꯤ ꯍꯥꯏ ꯃꯥꯂꯦꯝ ꯅꯪꯅ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪꯒꯤ ꯅꯨꯄꯤꯕు ꯅꯪꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯑꯗꯨꯒ ꯅꯪꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯨꯝꯁꯤꯗ ꯃꯧꯑꯣꯏꯅꯤ ꯍꯥꯏꯗꯅ ꯄꯨꯁꯤꯜꯂꯛꯄ ꯅꯪ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯆꯠꯂꯒ ꯂꯩꯀꯥꯏ ꯑꯁꯤꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩꯁꯤꯅꯦꯅ ꯈꯟꯕ꯭ꯔꯣ ꯍꯥ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯈꯪꯗꯕ꯭ꯔꯥ ꯅꯪ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯅꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯣꯛꯇꯕꯨ ꯑꯣꯛꯇꯕꯤꯅꯤ ꯑꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯈꯣꯡꯒꯣꯏꯅꯔꯁꯤ ꯃꯌꯥꯝꯅ ꯏꯔꯥꯡ ꯁꯥꯒꯠꯂꯛꯇꯨꯅ ꯂꯥꯎꯅꯔꯛꯄꯗꯨꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯈꯪꯖꯗꯨꯅ ꯃꯌꯥꯝꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯂꯩꯁꯅꯥꯅ ꯃꯌꯥꯝ ꯑꯩ ꯂꯥꯟꯖꯔꯦ ꯃꯌꯥꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯏꯁꯥꯅ ꯇꯧꯖꯔꯨꯕ ꯏꯔꯥꯜ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯈꯪꯖꯔꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯔꯦ ꯃꯌꯥꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯨꯄꯥ ꯑꯁꯤꯒ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯖꯔꯔꯣꯏ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯔꯦ ꯃꯥꯂꯦꯝꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝꯅ ꯈꯣꯡꯒꯣꯏꯅꯕꯤꯒꯅꯨ ꯑꯩꯁꯨ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯒꯦ ꯈꯜꯂꯨꯕ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯏꯆꯜꯕꯨ ꯂꯧꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯖꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯩ ꯂꯥꯟꯖꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯥꯝꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝꯅ ꯉꯥꯛꯄꯤꯗꯨꯅ ꯌꯥꯔꯝꯃꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯨꯝ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗꯨꯗ ꯍꯟꯗꯨꯅ ꯂꯩꯅꯔꯣ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎꯕ ꯄꯤꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯁꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯧꯒꯗꯕꯅꯤ ꯍꯣꯏ ꯑꯩ ꯌꯥꯖꯔꯦ ꯏꯃꯥ ꯏꯗꯣꯜ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯖꯔꯦ
ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯍꯩ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯃꯍꯥꯛꯇꯤ ꯏꯆꯜꯕꯨ ꯀꯧꯔꯨꯔꯕꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯏꯆꯜ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯣ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯊꯦꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯈꯜꯂꯨꯗꯕ ꯑꯣꯏꯔꯛꯀꯅꯤ ꯅꯤꯡꯂꯨꯗꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯌꯣꯝꯂꯕꯗ ꯉꯁꯤꯗꯤ ꯏꯆꯜ ꯅꯤꯡꯕ ꯀꯥꯏꯅ ꯊꯥꯖꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯅ ꯃꯆꯥ ꯄꯤꯛꯄꯗꯨꯕꯨ ꯌꯣꯛꯄ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯃꯣꯏꯗ ꯋꯥꯔꯧꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯃꯤ꯫ ꯏꯟꯗꯨꯅ "ꯄꯦꯝꯃ, ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯪꯒꯦ." "ꯍꯣꯏ ꯏꯃꯥ." "ꯌꯦꯡꯉꯣꯏ, ꯅꯪ ꯅꯨꯄꯤꯅꯤ. ꯅꯆꯥ ꯄꯤꯛꯄꯁꯤꯒ ꯅꯪꯕꯨ ꯅꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯀꯔꯝꯅ ꯂꯩꯒꯅꯤ? ꯑꯗꯨꯅ ꯌꯦꯡꯉꯣꯏ, ꯃꯥꯂꯦꯝꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯖꯔꯛꯂꯕꯅꯤꯅ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯜꯂꯤ. ꯊꯥ 2-3ꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦꯗꯅ. ꯑꯗꯨꯅꯅꯦ ꯏꯃꯥꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯟꯖꯤꯟꯅꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯂꯩꯃꯤꯟꯅꯍꯟꯅꯤꯡꯉꯤꯗꯨ ꯅꯪꯕꯨ ꯀꯔꯤ ꯈꯟꯕꯒꯦ? ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤꯕꯨ ꯏꯃꯥꯕꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔꯣ? ꯍꯩ ꯑꯉꯥꯎꯕꯤ, ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯨ. ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯑꯉꯥꯡ ꯑꯁꯤꯒꯤꯁꯨ ꯈꯜꯂꯒ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ. ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯏꯃꯥ ꯄꯥꯕ ꯊꯥꯗꯣꯛꯇꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯅꯣꯡꯃꯇ ꯆꯤꯟꯗꯒꯤ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯅ ꯃꯥꯒꯤꯗꯃꯛꯅꯤ ꯈꯜꯂꯒ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯂꯩꯈꯤꯕꯅꯤ. ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯕ. ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯎꯕꯗ ꯍꯔꯥꯎꯖꯕ, ꯃꯇꯧ ꯇꯝꯅꯔꯤꯕ. ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯕꯒꯨꯝ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯄꯨꯟꯁꯤꯗ ꯃꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯅꯔꯣꯏ. ꯏꯃꯥ, ꯑꯗꯨꯅ ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯇꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯒꯦ. ꯏꯃꯥ, ꯑꯩ ꯉꯝꯅꯅꯕ ꯏꯆꯥꯁꯦ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯅꯕ ꯍꯣꯠꯅꯒꯦ. ꯏꯃꯥ, ꯑꯩ ꯁꯦꯜ ꯇꯥꯟꯒꯦ. ꯁꯤꯗꯒꯤ ꯍꯦꯟꯕ ꯅꯆꯥ ꯀꯔꯤꯁꯨ ꯄꯥꯝꯖꯗ꯭ꯔꯦ. ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯧ ꯍꯥꯏꯕꯁꯨ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ. ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝ ꯈꯟꯕ ꯉꯝꯃꯔꯣꯏ. ꯏꯃꯥ." ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯟꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯐꯔꯦꯁꯦ, ꯏꯃꯥ ꯅꯉꯣꯟꯗ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯂꯔꯣꯏ. ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ. ꯏꯃꯥ ꯋꯥ ꯍꯥꯏꯔꯔꯣꯏ. ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯨ ꯇꯧꯔꯣ. ꯏꯃꯥꯅꯁꯨ ꯌꯥꯔꯦ. ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ. ꯏꯃꯥ." ꯑꯁꯨꯝꯅ ꯏꯆꯜ ꯃꯄꯥꯝꯗꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯑꯁꯦꯡꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯇꯨꯅ ꯃꯥꯂꯦꯝ ꯈꯧꯔꯥꯡꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯉꯥꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯃꯨꯛ ꯍꯟꯅꯗꯤ ꯁꯛꯇꯝꯗꯨ ꯎꯕꯗꯤ ꯂꯥꯏꯔꯗꯅ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯦ. ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯆꯧꯕ ꯑꯃ ꯇꯧꯔꯨꯔꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯏꯁꯣꯔꯅ ꯄꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯝꯃꯤ. ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯐꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯕꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯈ꯭ꯔꯕ ꯊꯃꯣꯏ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯉꯥꯛꯄꯤꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ. ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯨꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯋꯥꯅ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯂꯩꯇꯅ ꯊꯃꯣꯏ ꯆꯥꯛꯅ ꯂꯦꯟꯈꯤꯔꯝꯃꯤ. ꯑꯃꯔꯣꯝꯗ ꯏꯆꯜ ꯃꯍꯥꯛꯁꯨ ꯃꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯑꯣꯛꯇꯕ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯗꯕ ꯇꯝꯗꯨꯅ ꯊꯃꯣꯏ ꯃꯩꯆꯥꯛ ꯐꯪꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯁꯤꯕ ꯉꯝꯗꯅ ꯍꯤꯡꯂꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯃꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯅꯕ ꯌꯥꯗꯅ ꯂꯩꯈꯤꯔꯝꯃꯤ.